नौना मियोय अनि अमगा पॉजिटिव ओइदुना हौजिक मणिपुर गी तमथिरबा लाइना लाइचत असिना पॉजिटिव ओइकिबा अपुनबा मियोय मसिंग 94 सुख्रे अदुगा एक्टिव केस ना 53 नि ngarang rims ki BRDL da test tawbada athengbada hairiba report ani si phangkhibani hairiba positive oiraba mioi ani asi Thobal district ta gini hairi aduga atop paw mana class 1 dagi 9 phawbagi academic syllabus revise tawnaba mifam pangthokre education minister Dr. Thokchom Radhe samna siar lauduna Manipur gi ACERT gi textbook unit ki oiba class 1 dagi class 9 phawbagi 2020 dagi 2021 gi textbook ki thakta curriculum amadi syllabus committee gi meeting pangthoktuna syllabus revise tawnana ba khanakre mifam aduda minister na haikibada hojik state asida education gi field da yamna khudong thingai oiba phibam amada leiri meeting asina naha singi wakhalda tungda pirakadaba chaitheng sing adu phangdana ba tangai phadana lokhatpa yaba course sing thabak to onthoknaba phirep laugani minister na makha tana haikibada tamthirba laina laisat sandorokpaga mari leinana lockdown leikibana education da achoba chaitheng ama pibata natana akaknaba matam amada akhanaba syllabus sing tamba ngamnana ba honagani education haibasina samaj asigi oirakadaba maruoiba thaudang sing lorakadoribani meeting asina revise tawkhibaga loinana syllabus amasung curriculum asina tamhogdaba watpa kaya leiribasing mention ba ngamnana ba hen phaba solution ama puraknaba academician amasung expert singna honabiu haina appeal su tawki mahai masing tambada online amasung e-material na kaidongaido oja singi mahut chen mangamloi masidi shupmatagi supplementary oiba tool amani hairi minister na haikibada expert amasung intellectual singna amatoiba course ama oina lamjing lamtak piraduna hojik oiriba phibam asida naha singi pukningda amasung mahiroi singi tungi oiba punsida mari leinaba singda hena phagalaknaba tengbang biramu oja singi award pakya leiragasu hojik oiriba phibam asida class sing mahusagum physical oiba mahiroi sing tambiduna oja singna anoba ideology amadi discipline sing mapung phana tambiu haiki aduga topa pawamana employee singna masa masu singi school fee thigedabani KSA tamthiraba laina laisatna maram oiraga lamdam asigi educational institution singda pirak pachai theng asi yengduna grade 3 dagi mathakta leiba lainga ki employee singna masa masu gi school fee thigedabani loinana school authority singna su awaba taraba imung yangang singdagi fee lawba yaroi haina KSA na phongdoroi mahiroi loop kanglaipak student association KSA gi president N Chetan na khuyek piduna thadorok paserol mana hai tamthiraba laina laisat ki chaitheng nami pum khuding awa ana tabaga loinana khunai ama chawkhatpagi yumbi oiriba education sector su laina laisat asiki chaitheng phangbi masina mahiloi sing sing amada tamliba mahiroi sing oja amade atai staff sing khudong cha thaba kaya su mayognari hojik leiriba phibam asida school sing su kathokpagi matam adu oirakpaga loinana punna hingminana ba wakhalonda amaga mateng pangminabagi matam oire maramaduna grade 3 gi mathakta central amadi state lainga ki employee oiba private school singda tamlibam hero singi parent guardian singna masa machu gi school fee thigedabani masina private school singda angang singbu tapi tambina bagi thabak tawriba oja singna thengnari ba chaitheng asi khara da oira su kokhan bangamgani aduga mission school singi oina di school authority na mahiroi amata gi fee lawbo yaroi school authority singsu mahiroi singi oina academic calendar asi semdok laga hojiki phibam asida kari khongthang paikhat pa yai haibedu kupna khanabiu Manipur da lairiba CBSE school gi oina mahiroi singi 0 year ta dana ba school authority singna admission gi process haudriba school singna athuba process haubiu loinana admission fee lobuda mathau ta daba fee sing ado komthoktuna kupna khanabiduna handaki sahi gi oina minimum admission fee logadabani amasung oja singi pithoktana lairiba salary asisu school singna athuba pina ba honagadabani Amaramda school college sing amasung educational institute singda quarantine center oiriba mafam singda toina sanitizer tawnana ba khongthang laingak asina lokhatpaga loinana hena luna na thamgadabani educational institution singda quarantine center oina hojik malem pumbana kinariba laina laisat asi thengnagadoribani haibasi government amasung aikhoi mipum khudimangna kawroidabani haina susterol dun makhata na phongdoroi arobada Paobilai news reader gi video bi miribu khudimappu thagachari